ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯌꯥꯏꯇꯝꯕꯒꯤ 3ꯁꯨꯕ ꯁꯔꯨꯛꯇꯣ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯑꯣꯏꯔꯛꯄ ꯀꯔꯤ ꯊꯣꯔꯛꯄ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯒ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯀꯁꯨꯝꯂꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂ ꯐꯥꯎꯕ ꯃꯁꯥ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩ꯫ ꯅꯣꯡꯅ ꯉꯥꯟꯐꯨꯡ ꯇꯧꯔꯛꯂꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯁꯒꯣꯜ ꯑꯗꯣ ꯑꯗꯨꯃꯛ ꯊꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯗꯨ ꯅꯣꯡꯅ ꯃꯄꯨꯡ ꯐꯥꯅ ꯉꯥꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯏꯁꯤꯈꯩ ꯄꯣꯞ ꯇꯥꯅ ꯇꯨꯝꯊꯈ꯭ꯔꯤ꯫ ꯑꯁꯣꯝꯗꯅ ꯈꯨꯜꯂꯥꯛꯄ ꯊꯥꯡꯇꯦꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄꯤ ꯂꯨꯁꯤ ꯑꯗꯨ ꯐꯃꯨꯡ ꯑꯗꯨꯗ ꯃꯁꯥ ꯑꯗꯨ ꯀꯣꯟꯁꯤꯜꯂꯒ ꯃꯪꯗꯨꯅ ꯐꯝꯃꯒ ꯂꯩ꯫ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤꯕ ꯊꯥꯡꯕꯣꯏꯒꯤ ꯃꯤꯁꯤ ꯑꯗꯨꯅ ꯃꯃꯤꯠ ꯑꯗꯨꯗ ꯑꯗꯨꯃꯛ ꯎꯗꯨꯅꯇ ꯂꯩꯔꯤ꯫ ꯊꯥꯡꯇꯦꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯉꯛꯏ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯇꯨꯃꯤꯟꯅ ꯐꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯅ, "ꯏꯕꯦꯝꯃ, ꯅꯪꯕꯨ ꯑꯁꯨꯝꯅ ꯋꯥꯈꯜ ꯑꯗꯣ ꯑꯗꯨꯝ ꯃꯪꯗꯨꯅ ꯂꯩꯔꯕꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯊꯣꯛꯈ꯭ꯔꯕ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯗꯣ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩꯔꯕꯗꯤ ꯅꯁꯥꯗꯨ ꯀꯔꯤ ꯑꯣꯏꯒꯅꯤ? ꯌꯥꯝꯅ ꯁꯣꯛꯂꯒꯅꯤ꯫ ꯌꯦꯡꯉꯣꯍꯩ, ꯊꯥꯡꯕꯣꯏ ꯈꯛꯇ ꯅꯠꯇꯦ, ꯈꯨꯜ ꯑꯁꯤꯗ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯂꯤꯕꯁꯤ ꯃꯈꯣꯏ 3 ꯁꯨꯈ꯭ꯔꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯀꯌꯥꯁꯨ ꯂꯧꯔꯤ꯫ ꯑꯃꯝ ꯃꯊꯦꯡꯗ ꯌꯨꯝꯗꯩ ꯊꯣꯛꯇ꯭ꯔꯕꯗꯤ ꯀꯔꯤꯁꯨ ꯇꯧꯕꯗꯤ ꯅꯠꯇ꯭ꯔꯤꯗꯅ꯫ ꯋꯥꯈꯜ ꯋꯥꯒꯅꯨꯅꯦ ꯅꯪꯕꯣ꯫ ꯅꯁꯨꯡ ꯅꯃꯥꯟꯅꯕꯁꯤꯡꯗꯤ ꯀꯔꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯁꯤ ꯈꯟꯗꯨꯅ ꯂꯣꯏꯅꯃꯛ ꯂꯩꯅꯔꯤ꯫ ꯅꯪꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯃꯪꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯕꯗꯤ ꯏꯄꯥꯗꯤ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ?" ꯋꯥꯍꯩ ꯀꯌꯥꯁꯤ ꯍꯥꯏꯔꯝꯂꯒ ꯈꯨꯜꯂꯥꯛꯄ ꯊꯥꯡꯇꯦ ꯑꯗꯣ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯤ꯫ ꯂꯨꯁꯤꯁꯨ ꯃꯄꯥꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩ ꯀꯌꯥ ꯑꯗꯣ ꯃꯨꯟꯅꯗꯤ ꯇꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯃꯇꯗꯤ ꯈꯨꯝꯗꯦ꯫ ꯃꯍꯥꯛꯁꯨ ꯃꯄꯥꯒꯤ ꯃꯇꯧꯁꯤ ꯅꯨꯡꯉꯥꯏꯇꯕꯗꯤ ꯄꯣꯛꯏ꯫ ꯃꯁꯨꯡ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯟꯗꯨꯅ ꯋꯥꯈꯜ ꯌꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯒꯦ ꯈꯜꯂꯤ꯫ ꯂꯨꯁꯤ ꯑꯗꯣ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯅꯤꯡꯊꯣꯡ ꯑꯗꯣꯝꯗ ꯊꯣꯛꯈ꯭ꯔꯤ꯫ ꯃꯄꯥꯗꯤ ꯌꯨꯝꯒꯤ ꯃꯌꯥꯏ ꯀꯥ ꯑꯗꯨꯗ ꯃꯆꯥꯅ ꯇꯧꯔꯤꯕ ꯑꯗꯣ ꯇꯤꯉꯛ ꯇꯤꯉꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯨꯁꯤ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯑꯁꯨꯝꯅ ꯊꯣꯛꯂꯛꯄꯅ ꯑꯌꯨꯛ ꯑꯗꯨꯗ ꯃꯁꯥ ꯃꯎ ꯄꯨꯝꯕ ꯑꯗꯣ ꯁꯦꯡꯗꯣꯛꯂꯤ꯫ ꯏꯔꯨ ꯃꯥꯏꯊꯕ ꯂꯣꯏꯈ꯭ꯔꯤ꯫ ꯃꯆꯥꯒꯤ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯈꯨꯜꯂꯥꯛꯄ ꯊꯥꯡꯇꯦꯁꯨ ꯑꯉꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯤ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯂꯨꯁꯤ ꯑꯗꯣ ꯃꯍꯥꯛꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯨꯕꯅ ꯃꯄꯥ ꯊꯥꯡꯇꯦꯅ ꯑꯣꯏꯅ ꯆꯥꯛ ꯊꯣꯡꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯨꯁꯤꯅ ꯑꯣꯏꯅ ꯆꯥꯛꯈꯨꯝꯗ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯤ꯫ ꯆꯥꯛ ꯃꯩ ꯊꯥꯒꯠꯈ꯭ꯔꯤ꯫ ꯈꯨꯜꯂꯥꯛꯄ ꯊꯥꯡꯇꯦ ꯑꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯅ ꯂꯩ꯫ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯄ꯭ꯔꯞ ꯆꯦꯜꯂꯛꯂꯤ꯫ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯄꯤ ꯑꯗꯨꯒ "ꯈꯨꯜꯂꯥꯛꯄ, ꯈꯨꯜꯂꯥꯛꯄ" ꯀꯧꯔꯛꯏ꯫ ꯊꯥꯡꯇꯦꯁꯨ ꯊꯣꯔꯛꯂꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯈꯨꯜꯂꯥꯛꯄ, ꯈꯨꯟꯒꯤ ꯁꯤꯗꯥꯏꯗ ꯂꯩꯕ ꯇꯥ ꯊꯥꯡꯕꯣꯏꯒꯤ ꯏꯃꯨꯡꯗ ꯉꯁꯥꯏ ꯑꯌꯨꯛꯇꯣ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯊꯕꯛ ꯑꯃꯒꯤ ꯆꯠꯂꯤ ꯍꯥꯏꯌꯦ꯫ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯧꯕ ꯉꯥꯡꯕ ꯇꯥꯗꯦ ꯍꯥꯏꯌꯦ꯫ ꯉꯁꯥꯏꯗꯒꯤꯅꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯀꯧꯔꯤꯕꯁꯤ꯫ ꯑꯩꯁꯨ ꯆꯠꯇꯨꯅ ꯌꯦꯡꯂꯨꯔꯤ꯫ ꯊꯣꯡ ꯑꯗꯣ ꯆꯦꯠꯅ ꯂꯣꯟꯁꯤꯜꯍꯧꯕ ꯑꯗꯨꯕꯨ ꯀꯧꯕ ꯉꯥꯡꯕꯗꯤ ꯑꯃꯠꯇ ꯇꯥꯗꯦ." ꯈꯨꯜꯂꯥꯛꯄ ꯊꯥꯡꯇꯦꯗꯣ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯆꯥꯅꯨꯄꯤ ꯂꯨꯁꯤꯗ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯨ ꯊꯥꯡꯕꯣꯏ ꯍꯣꯏꯒꯤ ꯌꯨꯝꯂꯣꯝꯗ ꯄ꯭ꯔꯞ ꯂꯥꯛꯂꯤ꯫ ꯂꯨꯁꯤꯒꯤ ꯋꯥꯈꯜꯗꯗꯤ ꯈꯜꯂꯤ, "ꯀꯔꯤꯅꯣ ꯍꯟꯗꯛ ꯊꯣꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ? ꯃꯈꯣꯏꯅ ꯏꯃꯨꯡ ꯑꯗꯨꯗ ꯀꯔꯤ ꯑꯣꯏꯔꯝꯕ, ꯀꯔꯤ ꯊꯣꯛꯂꯝꯕ?" ꯃꯍꯥꯛꯁꯨ ꯈꯪꯅꯤꯡꯕꯅ ꯃꯁꯥ ꯑꯗꯣ ꯂꯥꯡꯇꯛꯅꯔꯤ꯫ ꯆꯠꯂꯒꯗꯤ ꯌꯦꯡꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯆꯥꯛ ꯊꯣꯡꯂꯤꯕ ꯑꯣꯏꯕꯅ ꯃꯍꯥꯛꯇꯤ ꯆꯠꯇ꯭ꯔꯤ꯫ ꯑꯁꯣꯝꯗꯅ ꯈꯨꯟꯖꯥ ꯈꯔ ꯑꯃꯒ ꯊꯥꯡꯇꯦꯒ ꯂꯣꯏꯅꯗꯨꯅ ꯀꯁꯨꯝꯂꯥ ꯍꯣꯏꯒꯤ ꯏꯃꯨꯡꯗꯣ ꯀꯔꯤ ꯊꯣꯛꯂꯤꯕꯅꯣ ꯀꯔꯤ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯅꯨꯡꯁꯥ ꯊꯤꯔꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯀꯧꯔꯤ ꯀꯁꯨꯝꯂꯥ ꯑꯗꯣ ꯑꯗꯨꯕꯨ ꯈꯨꯝꯂꯛꯄꯗꯤ ꯂꯩꯇꯦ꯫ ꯀꯔꯤꯃꯇ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯛꯇꯦ꯫ ꯇꯁꯦꯡꯕꯗꯤ ꯀꯁꯨꯝꯂꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯑꯗꯨꯒ ꯅꯤꯡꯉꯥꯏꯗꯅ ꯄꯣꯞ ꯇꯥꯅ ꯇꯨꯝꯊꯈꯤꯕꯅ ꯃꯔꯝ ꯑꯣꯏ ꯑꯍꯤꯡ ꯇꯨꯝꯈꯤꯗꯕꯅ ꯑꯗꯨꯅ ꯀꯧꯕ ꯇꯥꯗ꯭ꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯈꯨꯟꯖꯥꯁꯤꯡ ꯑꯗꯣ ꯄꯥꯈꯠꯄꯅ ꯊꯣꯡ ꯑꯁꯤ ꯐꯛꯀꯥꯏꯔꯁꯤ ꯍꯥꯏꯅꯔꯤ꯫ ꯊꯣꯡ ꯐꯛꯀꯥꯏꯕꯒꯤ ꯊꯣꯡ ꯑꯗꯨꯗ ꯕꯣꯛ ꯕꯣꯛ ꯂꯥꯎꯅ ꯊꯣꯝꯗꯔꯛꯄ ꯃꯈꯣꯜ ꯑꯗꯨꯗ ꯍꯧꯅ ꯇꯥꯔꯛꯂꯤ꯫ ꯍꯟꯗꯛꯇꯤ ꯀꯁꯨꯝꯂꯥꯒꯤ ꯃꯆꯥꯅꯨꯄꯤ ꯏꯇꯣꯝ ꯇꯣꯝꯕꯤ ꯑꯗꯣ ꯃꯤꯀꯞ ꯊꯣꯔꯛꯂꯤ꯫ ꯑꯉꯥꯡ ꯑꯗꯨꯗꯤ
thongda kanna yairakpa aduda kibana masa ado nikli kanna makhol hauna kablai khulakpa thangti na karino sidi angang kapagi makhol sina imung dai natrane khunja atei dusu mani kasumlagi masanupi iton biduni kasumla ado masanupi atombi aduna kanna hauna kablakpa aduda mikap thorakli kaidawri bema angang aduna ima thongsi phakai tawri kasumla ado mamit khangsing singi yum adugi thongnau sing ado loina setna lonsin bana no ngalabasu mangal sangaktri yumgi yanglen adudagi khara litselakpa mangal aduda mahaksu khangli no ngale haiba mapaldagi kasumla haiduna kawri kasumla ado fuk haugatli aduga mamang thongjau ado hangdorakli khulakpa amadi khunja mayam ado lairamba aduda inganga asumna tawna khunja sing adugi mafamda ngarang ahing thokhiba thaudok sing adugi maramda makoi singi mafamda loinamak tamli makoi sing ado angakpa haibadu oiri sikraba mapu roiba laami akakpa makok ado piyo haiduna hairami haiba aduda thajabasu ngamdi kasumlanadi makoigi mafamda pumnamak ado loina hairabani sagol thawbagi makol takiba adusu loinamak tamli khudak asida khulakpa thangtena warep amalauri horen ahingdagi kasumla hoigi yum asida kongi nupi khara amaga nupa khara amaga lektuna sangba haibasida loinamak yanari mama masa makoi ahumsu ngarangi matawotuna no ngalaba matamasi phauba akiba haibado oikri haujikidi khunja amadi khulakpa adusu mayumda hankri mihatpa asi sagol thauba amadi soiduna oigani haibasi singnabasu phaunari ashomdana tolen hoigi emungni tolengi mapa tumung ado anabasu pungpha phakri aduga mamasu tharik thasu masa karimata tawri aduna mahaksu wakhaldadi khallibani handak marak makna lairakhiba laye kaya yawba lairik asida yauriba lai khuding asi asingba ngaktani pongyekta yekpa natti asi haiduna mamana haikhibado ningsinga imana haikhibado phari karino haibado ai hanglagi aina khangingliba langtaknaribasi khangtokuna fagani imadubu tolen ado layek yauba lairik adu pairaga mama kadaida laige haiduna koyeng yenga tolen mamang thongromda thorai mapa tumung adusu ingkhol suduna lairi tolena baba khoi madi kai chikigi tumbungna he nama adubu awangi nani tharu hoida satni hairambani ni tolena aina somda tumbungna kai haige haibano nangya thiribo koire satkibado ngahak leirabadi halaklagani tolen imungda amuk prep sangai aduga layak sing ado amuk-amuksu phak tuna koyeng yengi mahakna hanjin yengliba asi karisu natti sagol thakta thangsang ama payaga wangna thangkaliba phimu setpa makok yaudrba akiba phiwam puraba adubani matam masimaktada ibungo kauduna tharik tha ado masanupagi kada sangai tolen khangpre khangni ima tharik thana ibungo nangbo ai hanglami haine napana kai leire tolena imada kainom hangi tawbani tharik tha masana lairik adu pairaga lairiba adu ubada mahaksu singnari tharik thana ibungo kanadabada kadaino lairik to pirao ima mai thadokhragi asi haiduna masagi makhuttagi lairik adu mungi tawi tolena lairik adu pairaga fat laithokhtuna ima yaroiba si ima aina khangningisi amuktadi hayo tharik thadi laithoklaga nang soitrang patrang tawlerege hairibo ha mi makok yaudaba layak layik asi pairaga nang kari tawge habano piro imagi de piro nakna thantani imagi di bangbaga yakhiroi asi haiduna masagi makuttagi lairik ado nampuda munduna puthokri
Tolensu mamana thokriba aduda tanarai. Mama masagi matau aduda tomung adu yengli. Kainuni mama masana tawribasibo. Tharik tha ado mapuroibagi manakta changai. Mahaki matungda masa Tolensu adumak inarai. O may pabung, si, nasa si, soidana mangba tari. Lairik se amukta may thadokpiyo. Tombung di ingangai. Kainuni haisibo, kay lairik no. Kadai, yenge pirao. Tharik thana lairik adu tombung da pi. Tombung su lairik adu urubada. Kok tagi ton fauba tu sungkiba khangaudi. Tombung na. Ibungo, nangdi lairik asidi matau karam nano. Tolen na. As pabung, aina na halairik pani. Layak si yengningen na lairik pani. Adu layak si. Imana di pangikti yaksin manati hairi. Asing mani hai. Tomunga tharik thagado mit ka yengnai. Tolena amuk makha tarai. Ado asing buthokiba oiragadi wari amadi leiramgani. Ado libiu haibani. Ado go imana di lairik se mai thadok lagi mulisini. Tumbungna hairi. Ibungo wari sinang khanglaga kaidogi haibano. Tolen khomdi. Tumbungna nangna adu yongna khanginglabadi. Law ipa aligi law. Asi haituna Tumbungna masa nipa Tolen ado lengol laduna mangolomda pusinkhri. Tharik tha masada khanganingdrabasu upaidi laiti. Mapuroibana tawriba aduga mahaksu matung ilai. Haujikti makhoi ahum ado makhoi mangol aduda fammi. Tolen na wari liba haurakli. Ibungo ipana ligaduriba wari si asengba mamangai gi matamda thokhiba wari amakhakni. Nang munadi tauku wari si aibu pokpa nangina napu bokna haktengna na thengna hoba wari amakhakni. Namaga aigada libirambani. Matamdo nangi pupu mani ado mahakna pakhang pharakpa matamni. Mahak mafam masidagi yamna tamlaba singnungda khundaduna leiba khul lama khakta thabak suduna leirammi. Khul adugi mamingna Tamyathel kawi. Tolensu masilladuda Tamyathel haiba. Khulladuda mabudi marok sing leiba nipa amakhak leirami. Mahaki mamingdi sau kawi. Tamyathel kullasida huranba amadi khulakpugi sana lupa kaya ama lona huduna mahaki masak maral oirami. Adubu mahakna huriba sana lupa kaya asi mahakna hubani haibadi. Khulakpa amadi khunja singna karimata khangkhidi khangbusu ngamkhidi. Asumna toina sana lupa kaya hubana khulakpa ado nongmagi masak maral kaya ama mayeng taraki hai. Khulakpa dugi manai masin kaya ama thadoktuna sana lupa lantung kaya ado ngak senura thamlabasu hektamak huranba ngamba misak amadi mahak oirammi. Matam asida mani ado khulakpagi makhada thabak tawba oibana ahing kaya tongkhidi. Khulakpagi maral matum adu sangbada numit suppa sangduna talaikhi. Nongmagi numitni. Numit asidi mahoksagi iman manadi. Nong adusu adumak mangli tawri. Nong mamit adusu khai. Khulakpagi sana lupa pukaya dugi akoibada manay masin kaya mana sangni. Ahing kaya tumdana sanglakpana numit asidi nonga mangbani. Makhoi pumnamak ado tumningmana henman kibana. Makhoina sangduna lainariba mafam adu maktada uitharubadagi mapung phana poptana tumthanakhri. Adabu makhoi pumnamakna tumkhrabasu mani adu tumdana mamit adu singna tumningba adu khangtuna pukai adugi akoibada koina sattuna sangiba matamni. Matam asimaktada karomdaginu khangodi sagol thaubagi makhol ama taba horai. Wari asigi tare suba saruk matang se loisinjari.